Ngarang phamkhiba Union Cabinet mipham na India ki tonganba lol manga classical language Oina Loukhtakhibada Manipuri lol Yaorakhidre. Ngarang athengmada phamkhiba Union Cabinet mipham na Marathi, Pali, Prakrit, Assamese amadi Bengali lolbu nauna Indian classical language ki status phangankibani. Maragasida panbayabadi ariba lon ama oiriba Manipuri lon asisu classical language status pibina ba Manipur gi Rajya Sabha gi MP sana zawbaleshamana parliament ta taknaduna lakhibani. Ngarang Union Cabinet na classical language sana balakot ki ba warepta Manipuri lon sitharambada MP laisem sana zawbuna nungaitaba amadi pendaba phongdorli. MP sana zawbuna Manipuri lon bo classical language status phangna ba MP oiraba matung ahan boina parliament ta pukhat kibani. Maki Facebook page ta MP na phongdorpagi matungina lola sigidama classical language phangna ba hauki ba sahi mari manga gi mamangdagi honaduna lakibani adumoina mak political pressure pi ba wat pa amadi ting thongna thabak tawkidabana lon asi classical language ta sanbagi khudong saba mamang hore adumoina mak Manipuri lon asibo India gi classical language status ta salhana ba mahak ki MP gi aroiba matam adu fawba hona kigani haina phongdorli nakalamaromda ngarang phamkhiba Union Cabinet mipham na classical language status sanbada ayaba pikraba state manga gi lon manungda ama oiriba Assam gi Chief Minister Himanta Biswa Sarma na Assamese lona classical language status pangakpada harauba madi nungaiba phongdorli